Punangpu kurumjari aikoiga yunglonariba country Pakistan da hoje economic crisis na maram oraga chanaba chinja kidamakta amaga khut thanaba faw yauna khana chainaba kaya ama thokli lebak asigi Fibam asi asuki matik sokle gas oil gi price asuki matik wangkhalagli tan hounaba atana chingba lainabagi damakta miyamna truck singi matungda chenduna tanari. Pakistan has no money for imports. Things are bad when people start fighting for food. Food department had run out of its wheat stock. Pakistan's descent into total chaos. The perfect storm was hovering over Pakistan. Pakistan da Houjik chabada changba darkar oiba potchai sing leisilaktre lebak asida haukiba chahi yankhai da amukta thokhidoba mongda chakangba khwaidagi worst economic crisis thokle Houjik country apun masigi oina Houjik supnagi hapta ahum khaki chanaba import toba haidi atai lebak singdagi leinaba paisa khakta ngaire masigi matungda kari oirakpa Pakistan loigadarabra haukiba chahi 75 tagi Pakistan beggar amagum lerakli masi ain haibdi natego Pakistan gi Houjik prime minister Oiriba sewa sarib na haikibani Pakistan ki economy collapse oigadarabra aduga Pakistan ki asigumba Fibam asi karidagi karamna oirakhiba masina khoida or India da kari akaiba lakadariba haibana chingba mayam asi ngasigi video asidagi punna khaminasi के भी कौम से अपील करूंगा कि हम चाय की एक प्याली दो प्यालियां कम कर दें जो चाय हम इंपोर्ट करते हैं वो भी हम उधार लेकर इंपोर्ट करते हैं हौजी उखिबा वीडियो से मतम खरगी ममांगदा मयामना उबिरंबसु यारे मसिदा पाकिस्तान गवर्नमेंट की मिनिस्टर मना मखोइगी प्रजा सिंगदा सा थकपु फावा अंथनब अपील तौरी मरमदी पाकिस्तान चामना इंपोर्ट तौई अतै लेबाक सिंगदगी अदुबु मसिदी लेबाक असिदा चामना इंपोर्ट तौनबगी पैसा फावा लैसिलक्ट्रे पाकिस्तान दा नोमगी चंगदा याद्रबा पोत essential items singi mamal nomagi asum hengalagli wakalagli inflation rate pochai tangkalakpagi chang si usually 4 to 6% oi adubu mapam ke amada 30% fawi yore haibadi karigumba porama mamang chahida pachama perga leikiba potu Houjik lupa 130 yore haibani onion tilhaugumba yamna common nuba food items sing Houjik hanadagi 5 times saruk manga hena tangkhatkre shopping malls wedding halls market na chingba mafam singi mai electricity pomba midangi pung nipan makhai mamangda mutanaba instruction sing pikre maramdi electricity save tonaba masi loisalagli Pakistan embassy gi Washington da property ama leiri madubu Pakistan government na yonthokpa pamli maramdi madudagi phanglakadaba paisa khara aduna makoi gi lebak sigi praja singi damakta sinanaba samna harabada Pakistan Houjik paisa khajik ta oirasu khomjinduna paisa save tonaba honari habani masina maram oiraga Pakistan gi prime minister United Nation dagi mateng pangbinaba haijari Pakistan gi Fibam asi karidagi oirakibunu haibadu amug yengsi reason for economic crisis Pakistan back to back hanjin disaster kya thengnaduna lagli political disaster economic disaster amadi climate disaster Houjik amam toina point ahum asi khangminasi Pakistan gi political history asi yamna unstable oiba mara chetaba like Game of Thrones gumbani Pakistan India ga loinana 1947 gi August 14 da ningkha tamki dubu makhoi gi ahanba democratic election di 1970 da tau ningkha tamlaba matung sahi kulumdoi matung da 1947 dagi horaga Houjik fawda Pakistan gi prime minister kunmapan laikre adubu ngasi fawda prime minister amatana magi full term sahi manga adu complete oina mapung phana oikiba ama faw yaudri 18 times makhoi gi prime minister sing magi from dagi lokthokre either corruption charges ta natragana military coup na maram oiraga military coup haibadi makhoi gi lengakpu namduna khoi gi military na munduna shasan tawba haibani ikui dringai mamangi chahidasu Pakistan gi former prime minister Imran Khan gi sarkar sukai ki magi famta ki Imran Khan Pakistan bu cricket world cup lahon kiba national hero cricketer amani mahak anuba Pakistan ama sengot nabagi manglanda lakhi adubu sewa saribna tongan ba political party tareka punduna magi mayokta no confidence motion pukalaki loinana vote awada maithi badagi Imran Khan gi sarkar sukai ki sewa sariki nickname asi Punjab speed aina khangnai maramdi mahak Pakistan gi Punjab province ki marirak chief minister oikre mangna Punjab ta efficient oina fajana thabak thorom kya tauki aduna mafam dugi miyamna asa tauki mana anova chakotpa Pakistan ama ohengani haibagi adubu anova Pakistan gi concept asi anova economic problem kaya ama create tawri maramdi sarkar change tawwa haibasi financial policy su change tawi hongi alsingna hainai yumhong toiraga laira tali masi yam chum wafamni mamangi government ki asoiba ranba or mai pak tabakya bo proof tonaba honaba
ꯌꯦꯡꯕꯗ exactly opposite decision-sing ꯂꯧꯕ ꯃꯗꯨꯅ economy disaster-ꯕꯨ ꯍꯦꯟꯅ ꯃꯊꯧ ꯍꯥꯞꯄꯤ꯫ ꯍꯧꯖꯤꯛꯃꯨꯛ economy disaster-ꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯌꯦꯡꯁꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯗꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ economy ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯟꯊꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ debt ꯁꯦꯟꯗꯣꯟꯗꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ World Bank na hari handaki chahi asisu Pakistan gi economy 2% hengalakani aduga inflation na 23% hengalakani haina makoi gi import amadi export amu yengsi Pakistan gi export $30 billion ni aduga import na $90 billion ni haibadi chahi khudingi Pakistan $30 billion tali aduga $90 billion na spend tawi trading tawi asigumba chauna gap leiba asina maram oiraga makoi gi forex reserve asi yam tuna hantarakli Pakistan gi GDP asi $376 billion ni aduga makoi gi debt sendol or loan asina $274 billion ni loan haibasi free da piraka pot na tabani na masida interest ti asum hapsilakani aduna Pakistan gi chahi khudingi budget ki saru ahum thopagi manungda amadi masigi loan sing asigi repayment singapada amu adumak chatki masina haibadi Pakistan debt trap ki langda tuduna leiri haibani masidagi nan thopagi amata ngairaba pambai di makha tana ahenba loan sing loba asi khakani hojik lakadariba tha ahum sida around $8 billion ki debt sendon singat pamathau tari adubu Pakistan gi foreign reserve ta sumnagi $5.8 billion khatangaire government na su khangi chana thangna bagi potchai singi mamal wangkhalak le haiba adubu anoba scheme ama putoktana praja singda hongna chana bagi polam sing asi phangan gi hairaga su masida sel changani madudi kadai dagi lakadori stable oidaba government toina sinma maramna globally yengbada Pakistan gi image asisu yamna sokna leiri ahum suba point ta climate disaster masisu yamna maruoiba role amani haukiba chahida Pakistan gi mafam kayada yamna chawba scale da ising isaw thoki maduna maram oiraga $30 billion ki property na chingba amanga ta thon ki masi hanadagi struggle tawduna leiriba country amagi oinadi yamna chawba senfam ni Pakistan global emission da su subnagi 1% muktani contribute toriba adubu adugumlaba yamna akanba heavy rainfall aduna maram oiraga yamna tina amanga ta thon ki Pakistan hause akanba nongai lungsit amaga pangkhak oiduna leiri tongan ba maikai ahum dagi laka problem singna kanna struggle tawduna leiri loinana Pakistan Taliban singdagi kudong thiningai su oiribani hojiki film asina inabada Pakistan tongan ba saruk mari thokna kairak phawba yari Pakistan makoigi lebaki praja singi control mangki phaw oithokpa yaribani hariba mayam asi ngasigi video asida loina nainabadi wagani khata video sing yamna interest leibiragadi soidina semjarake makatarakpada ngasigi impact asina India da kari oirakpa yai habadu amu yengsi Pakistan gi problem asi pakna loisan beding am loidori ngasi Pakistan problem kaya ama mayokna dun leiri adubu ngasi so dugumba lebak amadi institute kaya ama su leiri Pakistan bu nungsijaba Pakistan gi miyam gi aifa pamba tongan ba countries amadi world institute sing na punsilaga $10 billion ki yamlaba senfam donate torakre masi loan sunate mateng pangmani amadi asa amani masigi paisa sina corruption natragana military activity da sijanana banate flood relief amadi rehabilitation na chingbada sijanana bani hojik America na su Pakistan gi economy bu build tawa sengwatpada mateng pangani haina lokthokre dubu myam hena khangnaro famni America hazaba yaba lebak tinate haibasi lemnadi karisu oiro habani loinana UAE na su $3 billion ki loan gi tengbang pirani haina lokthokre hojik POK da protest tawri line of control gi wangmaromda makoin hari makoi India gi sarukta yawo pami haina masi amromda ikoi India gi foreign policy gi mai pakpa amadi chokthok chaningai ni trade wise yenglagadi India amadi Pakistan ka haina trade tawna de maramasina masigi economy impact asi negligible oigani ka hena kaiwa leiroi haibani tabu yumno naba leiba amana unstable oiba haibasi leiba amatagi kanagadaba natte hojik Sri Lanka amadi Pakistan yumno naba country ani asi economic crisis mayokna dana leiribani hojik screen da uriba image asi yengbiu China na su mateng pangnabagi khoting thoktuna leiribani adubu China gi debt trap strategy gi matangda agi mamangi video singda su hana haijakrabani China na mateng pangbagi namada leiba amabu makoi gi control da thamnaba honaba masigi situation Fibam asida Pakistan bu matam chana IMF na mateng pangdaba taragadi China afaba sadana Pakistan gi mateng pangnaba pasilakani aduga masigi mohota adugumba favor Pakistan dagi hairakani maduna ultimately India da mangjaba akaiba oirakpa yaba Pakistan yamna interesting situation amada leiri loinana asigi situation asida Pakistan gi future kari oirakpa yai habadudi matamna adum puraklani Pakistan 2023 da geopolitics ta yamna maroiba role play torpa yari India amadi Pakistan gi future relationship ta su
ꯃꯥꯂꯦꯝꯗꯁꯨ ꯍꯣꯡꯕ ꯀꯌꯥ ꯂꯥꯛꯂꯕ ꯌꯥꯔꯤ ꯍꯥꯏꯅꯩ there are no friends or no enemy in geopolitics there are only temporary interests ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯑꯗꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯅꯧꯕ ꯈꯔ ꯈꯪꯖꯤꯟꯕ ꯅꯠꯇ꯭ꯔꯒꯅ ꯀꯥꯟꯅꯕ ꯄꯤ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯂꯥꯏꯛ ꯐꯣꯂꯣ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯇꯤꯚꯦꯁꯟ ꯑꯣꯏꯖꯔꯤꯕꯅꯤ ꯄꯨꯝꯅꯃꯛꯄꯨ ꯇꯥꯁꯤ ꯈꯪꯁꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ